tungan tungan ba sephongi maru oibe I pau khar miyam ne thamjage Manipur gi irang khannarakpada sarangna ba thokduna Lok Sabha amasung Rajya Sabha gi ningtham mifam numit humni yaithokre ngasi degi haukiba Lok Sabha amasung Rajya Sabha animaki ningtham mifamda tha 19 helaba Manipur gi irang asigi maramda khannarakpada sarangna ba thokpadagi thaski tangkun gi taret yumsa khaisa numit phawba yaithokre ngasi ayuk pung 13 tabadagi haukiba house animaki mifamda opposition party gi makedagi Manipur gi hojik phongphong sana thogriba misi mina yawba irang amadi Adani group ta senja thumja tawbagi matangda opposition gi makedagi pukhalaki wafam adugi matangda sarangna ba thokibani hairi ngaihak opposition amasung ruling gi maikeda member singna awk athom tawna wafam kaya ngangnarakpadagi sarangna badu control tawba ngamlaktabadagi mifam animakta makhatana sathaba yakhide maduna maram oirega ngasidagi yumsa kaisa phawba numit humni Lok Sabha amasung Rajya Sabha gi ningtham mifam adu yaithokibani hairi nakal amaramda Prime Minister Narendra Modi na house animakta session mapung phana sathakidaba adugi damakta pendaba phangdokhi hairi Manipur gi issue da khut thingjilakanu yumno naba ama oina nungsi chanana leiminasi haina MP sana jawbana phangdokre Rajya Sabha gi member ningthau sana jawba laisembana Manipur gi issue da khut thingjilakanu yumlo naba ama oina nungsi chanana leiminasi haina Mizoram gi MP K Balan Benada section 1 thamkre Wafam asi Mizoram gi Rajya Sabha gi MP K Balan Benana Manipur tholba irang asi losinabagi damakta Kukizo Phurup ki oiba tonganba administrative unit thamgadabani haina phongdokhiba wafam adugi pakhum oina ningthau sana jawba laisembana phongdokhibani ningthau sana jawba laisembagi pakhum aduna makha taraduna hai MP Balan Benana Mizoram gi thabak thorum khaktada pungning sangbiyu Manipur manung gi oiba issue dadi khut thingjilaktabana hena phagani aikoi nungsi chanana yumthangnaba state ama oina adumak laiminasi Lansin ba yadraba pankai lansin laglaga wangang bagi thabakti tawbidabana hena phai haiba wafamsing akanba wafamsing thamduna MP Balan Benada ningthau laisemba sana jawbana pakhum pikhi panba yabadi Manipur tholiba irang asi losinabagi damakta Mizoram gi MP Balan Benana Manipur president rule thamduna Kukizo singi oiba tonganba administrative ama thamgadabani haina phongdokhibani DGP na ayaba pikre tholiba irang asina sauna sogalaba Ziribam district ki Ziribam police station ki OC oirambadagi lengangna MPTC pangaida transfer tawkhiba inspector sagapam ibotombigi resignation da DGP Manipur na ayaba pikre Manipur police ki DGP Rajiv Singha na thas ki tangkun ga humdoida thokhiba order amana inspector sagapam ibotombigi resignation adu ayaba pikhibani panba yabadi Ziribam ki OC oina transfer taruktuna tholiba irang asina sauna sogalaba Ziribam police station ki OC oina thau puramlaba matung thas ki haukiba tang 13 da thokiba order amana inspector sagapam ibotombibo MPTC pangaida transfer tawkiba popi thariba singi mathakta akanba action lokhalagani haina Chief Minister N Biren Singha na phongdokre Manipur ki Chief Minister N Biren Singha na Makhan Village Authority bu thagat pa phongdokhibaga loinana popi thariba singi mathakta akanba action lokhalagani haina Chief Minister ki social media platform X ta thagalakpa post amana khangalakle Kakpopi district ki manung sana leiba Makhan Village haina khangnaba naga gi lamda kuki singna ain kaina popi thajiliba adu yanthanaba Makhan Village young volunteer sing amadi Kakpopi assistant SP ki team police personnel singna mafam aduda sangkhiba adu thagat pa phongdorakle Makhan Village ta popi thariba singi mathakta lengangna miyang sangnaba hairakhiba wafam adu lengangna lumna lawi NCB Central Security Forces amadi State Police na matam supada leptuna popi thariba singi mayokta lokhatpam thokpa action sing lokhatkani hainasu post adu da makhata na palle